ꯑꯦ ꯇꯥꯆꯧ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯃꯤꯗꯣ ꯆꯠꯈ꯭ꯔꯕꯣ ꯃꯥꯏꯁꯨ ꯑꯩꯅ ꯆꯥ ꯄꯨꯊꯣꯔꯛꯑꯒ ꯍꯥꯏ ꯆꯠꯈ꯭ꯔꯦ ꯏꯕꯨꯡꯒ ꯅꯪꯒ ꯊꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯦꯟꯗꯣꯏꯕꯕꯨ ꯁꯨꯅ ꯄꯤꯔꯝꯗꯕ ꯃꯤꯗꯨꯗ ꯀꯩꯗꯧꯕꯩ ꯆꯥ ꯄꯤꯊꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯃ ꯌꯥꯏꯍꯦ ꯃꯤꯁꯨ ꯂꯩꯇꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯇꯥꯆꯧ ꯃꯤ ꯁꯦꯟꯗꯣꯏ ꯄꯤꯕ ꯉꯝꯗꯕꯗꯅꯦ ꯊꯤꯅ ꯉꯥꯡꯕꯗꯣ ꯉꯥꯡꯕꯤꯔꯨꯅꯨ ꯃꯣꯏꯅ ꯏꯀꯥꯏꯗꯅ ꯇꯧꯕꯗꯣ ꯌꯦꯡꯕ ꯉꯝꯗꯦꯕ ꯍꯥꯏ ꯃꯣꯏꯅ ꯏꯀꯥꯏꯔꯤꯗꯣ ꯉꯥꯏꯍꯥꯛꯇꯅꯤ ꯑꯩꯒꯤ ꯅꯥꯛꯇꯩ ꯊꯣꯛꯈꯤꯕꯗꯅꯦ ꯁꯣꯔꯣꯛꯇꯅꯦ ꯅꯣꯛ ꯈꯦꯗꯅ ꯍꯦꯛꯇ ꯆꯠꯈꯤꯗꯣꯔꯤꯕꯅꯤ ꯃꯥꯡꯖꯔꯤꯁꯦ ꯅꯕꯨꯡꯗꯅꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯅꯪꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯆꯣꯞꯇꯅꯕ ꯄꯨꯈꯤꯅꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯃꯤꯅ ꯄꯤꯅꯤꯡꯗ ꯄꯤꯔꯝꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯃꯣꯏꯅ ꯑꯣꯏꯔꯣꯏꯗꯕ ꯁꯦꯟꯐꯝꯗꯣ ꯄꯤꯔꯒ ꯃꯣꯏꯁꯨ ꯁꯤꯖꯤꯟꯅꯩ ꯅꯠꯇ꯭ꯔꯣ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯦ ꯃꯤꯅꯨꯡꯁꯤ ꯂꯩꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯒꯤ ꯏ ꯅꯠꯇꯅꯅꯦ ꯃꯁꯤ ꯃꯤꯅꯨꯡꯁꯤ ꯈꯛ ꯂꯩꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯄꯨꯛꯆꯦꯜꯁꯤꯗꯤ ꯌꯥꯏꯍꯦ ꯑꯗꯣ ꯇꯥꯆꯧ ꯑꯩꯁꯨ ꯑꯗꯨꯝ ꯂꯦꯝꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯀꯥꯡꯒꯟ ꯇꯨꯅꯕ ꯃꯦꯆꯤꯟꯗꯨ ꯑꯝꯇ ꯂꯩꯕꯤꯌꯣ ꯑꯣ ꯂꯩꯒꯦ ꯑꯗꯣ ꯇꯥꯆꯧ ꯆꯠꯊꯣꯛꯇꯣꯏꯔꯣ ꯁꯨꯝ ꯂꯩꯗꯣꯔꯕ ꯁꯨꯝ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯃꯅꯤꯡ ꯂꯩꯀꯥꯏꯐꯥꯎꯇ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ ꯍꯩ ꯅꯪ ꯍꯜꯂꯛꯄꯒꯅꯦ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯊꯨꯅ ꯂꯥꯛꯀꯣ ꯍꯣꯏ ꯇꯥꯆꯧ ꯆꯠꯂꯣ ꯑꯩꯅ ꯈꯪꯉꯕꯅꯦꯕ ꯁꯤ ꯇꯧꯔꯝꯃꯅꯦꯁꯦ ꯊꯕꯥ ꯑꯩꯁꯦ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯦ ꯂꯥꯛꯑꯅꯤ ꯑꯩ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯉꯥꯏꯔꯛꯏꯁꯦ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯩ ꯂꯥꯛꯏꯅꯦ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯑꯩ ꯊꯟꯗ ꯂꯦꯞꯄꯗꯨꯗ ꯃꯨꯟ ꯌꯦꯡꯕꯗꯣ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯑꯩꯁꯨ ꯉꯁꯥꯏ ꯂꯥꯛꯑꯗꯕꯅꯤꯍꯦ ꯅꯪꯅꯅꯦ ꯁꯥꯎꯔꯅꯤꯁꯨ ꯈꯟꯕ ꯁꯦ ꯑꯝꯇ ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯁꯦ ꯑꯝꯇ ꯐꯝꯃꯣꯕ ꯑꯩ ꯈꯣꯡꯎꯞꯇꯣ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯇꯣꯡꯉ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯦ ꯗꯥꯇꯥꯡꯒꯤ ꯈꯣꯡꯎꯞꯁꯦ ꯑꯃꯈꯛꯇꯔꯣ ꯊꯦꯡꯗꯧ ꯂꯩꯔꯗꯤ ꯐꯣꯟꯁꯨ ꯂꯩ ꯑꯗꯨꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ ꯃꯤꯕꯨ ꯃꯃꯜ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯉꯥꯏꯍꯜꯂꯒ ꯊꯝꯃꯤꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯁꯦ ꯅꯪ ꯁꯥꯎꯔꯅꯨꯕ ꯈꯣꯡꯎꯞꯇꯤ ꯌꯥꯝ ꯂꯩꯗ ꯑꯗꯨꯗ ꯌꯥꯝ ꯃꯣꯠꯄ ꯅꯨꯄꯤ ꯎꯅꯕ ꯍꯥꯏꯁꯤꯃꯛꯇꯕꯨ ꯈꯔ ꯅꯥꯟꯅ ꯆꯠꯅꯤꯡꯉꯤꯗꯅ ꯑꯗꯨꯏꯅꯦꯕ ꯗꯥꯇꯥꯡꯒꯤꯗꯤꯅꯦ ꯑꯩ ꯎꯅꯔꯒ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯗ ꯗꯥꯇꯥꯡꯅ ꯀꯩꯅꯣꯝ ꯈꯨꯝꯕ ꯍꯥꯏꯁꯦ ꯉꯁꯥꯏꯅ ꯈꯜ ꯂꯩꯔꯝꯃꯅꯤ ꯈꯨꯝꯕꯒꯤꯗꯤ ꯐꯖꯅ ꯒꯨꯒꯜꯅꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩꯅ ꯉꯁꯤꯈꯛ ꯁꯣꯏꯕꯁꯤꯗ ꯍꯧꯖꯤꯛ ꯎꯅꯔꯁꯤꯗꯤ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯆꯍꯤꯁꯦ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟ ꯅꯛꯁꯟꯅꯕꯅꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯎꯅꯕꯕꯨ ꯏꯀꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ꯭ꯔꯣ ꯗꯥꯇꯥꯡꯅ ꯎꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯈꯣꯡꯎꯞꯀꯤ ꯑꯃꯨꯛ ꯍꯥꯏ ꯆꯍꯤꯒꯤ ꯑꯃꯨꯛ ꯍꯥꯏ ꯑꯩꯅ ꯒꯨꯒꯜꯅꯦ ꯍꯥꯏꯕꯁꯦ ꯐꯖ ꯆꯨꯝꯃꯕꯅꯦ ꯃꯁꯦ ꯀꯔꯤꯒ ꯍꯥꯏꯔꯒ ꯊꯦꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯨꯝꯕꯕꯨꯗꯤ ꯅꯪꯅꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯈꯔꯗꯤ ꯏꯪꯊꯧ ꯅꯨꯄꯤꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯁꯦ ꯌꯥꯝ ꯄꯛꯆꯗꯦ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥই ꯂꯩꯔꯤꯒꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯑꯁꯥꯏ ꯐꯝꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯐꯖꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯇꯜꯂꯤꯁꯤꯒ ꯐꯤꯕꯝꯁꯤꯒ ꯈꯨꯠꯂꯥꯏꯒ ꯑꯝꯇ ꯂꯧꯁꯤꯜꯂꯛꯈꯤꯒꯦ